यामना थाजनिंगाई ओइबा मफमदगी फंगबा पाव मना हाय मणिपुर खुंदामिनरिबा फुरुप खुदिंगमकना वाखल तामिना हौद्रबदी मणिपुर लुपखिबा याय हायना UNLF की हानगी चेयरमैन ओइरंबा RK मेगेना फोंदोखरे हाइदी अमसुंग वाफम असि ngasi पैलेस कंपाउंड लैबा लमयानबा संगेल पांथोकिबा सकनाइरबा सैसकपा नौमाइथेम पहाड़ी की तरह मंगा सुबा लैखिदबगी कुमोंदा फोंदोखिबनी पॉलिटिक्स दा खोंगदारकदरा हंगबा पाउमीगी पखुम पीरदुना RK मेगेना हाय लैंगा की पॉलिटिक्स का आइखोगी पॉलिटिक्स का यामना खेनै लैंगा की पॉलिटिक्स दी यूरबा पॉलिटिक्स नि मसीदा Kaidaonungda Khongdaroi hainasu makhatana phongdoki hairi amarom Brinda na politics ta khongdarakturibasi basi RK Meghan-ga mari Leinade saruk su yadi amasum support su tawdi haina RK Meghan-na phongdokre hairi loinana Manipur gi ireisa singda democracy satraba state asigi tungi punsida kari oirakani haiba Kalhaningi high cray Hansu, Paus, the Makatana, Fundore du Mam up the Pizaraki, Mam Gaminesen, Senels, Gimaki Tamzari. Nasino without a phone, keep it to one, but Manipuri, si phone sing the game, some talk, but Toto talk, sing the Gimaru, every e pauks and Conga Saraga, Manipur top Senel, Gimaki Mam, the Tamzagi, Han, but the Tentak Mam, the Tamzagi. Ketri Bengulgi, Lyraba, Miam Sahi Marie Makai Helaba Pau, ACSigi, MLA Indrazina. Hanna yengbidabana khudong sadaba kaya mayoknari law ubada awaba kaya mayoknari haina media da miyamna phongdoklubada MLA na media singda oina semhallu haiba wahi sijinarakpa laibak thibani haiba paw musu phongli Khetrigao AC gi manungsana laiba 4/22 Khetri Bengul awang laikai da laidiba miyam sahi mari makhai pharaba fawba kendra sigi MLA nahakpam Indrajina hanna yengbidabana Pangpam Tokpa Lengaki Saktung Amata Fanghandaba Asi Lebak Tibini Hiramasida Atubumatam Yang Sangbiduna Kudung Sadaba Sing Asi Yang Biraga Pangpam Tokpa Saktung Pangan Bio Haina 4/22 gi member Nuksana Begam gi Mapuroiba Youth Progress Organization na Founder Secretary Oriba MD Rafi Khan ngasi Khetri Bengul Awang Laikai Dariba Maki Yumna Pangtokpa Paugi Mipam Amada Fongdokre Rafina Makatana Fongdorakpada ngasiasi MLA and Indrajina Laikai sida lakani haina pau fangbadagi Laikai gi miyamna makputaram oktuna Laikai sigi awat apa ama di fangdriba sakthung singi matangna wari sananaba ayukpung mapandagi ngaiki adubu laibak thibadi thenglaba numidong wairam oiraba phawba lakide mahakna bot hek ka khiba matamdagi sahi mari makhai pharaba phawba Laikai sigi damakari gumba sakha thorang amata Paikatri Amadi Miam ga Hauzik Paw Naksinaduna Wari Saba Fangdana Lady. Like I sina all age pension, widow pension fangada bakaya Marum Lady Basi, Pangan Biu Haiduna Maki Mapam the sea oina, Pisin Bamadi Wahi oina Hanjina Hirabasu, Nasi Paw Tabu oin Amata Paikat Pirectri and spouse Napali. Makasa Tarapo na to papaw mana Bisnupur Sida Congress ki merep oina ba sari matang sahigi angan masarukta pangtho kadoriwa taragani thoi suba Manipur Assembly election da Bisnupur Sida INC gi tiketa mahak merep oina songthona ba sari haina thoksom kunjamani singhana ngarang paumi sing unaba mada fongdokre thoksom kunjamani Ningthaukhong Ward number 6 tagi laikhidraba thoksom iboton amadi konthaujam ningol thoksom ongbi Noyoni anigi masani Ningthaukhong da leiba masagi yumna paumising unaba duda kunjamani na hai masa maklau siubada thawai yauzaba miwe ama oina horaki laumi singna thengnariba awa anakya laingaki mahailoisang kya si tharakpana lairaba imung singna thengnariba awaba kya si Khangbadagi asigumba problem mayam asi solve tawnabagi damak election thengnage haiduna tholakpani hainasu pausna phongdorakli Atop Pawamana sing the ADC bill gi khongjang sangsin kre haiba pawmusu phongli tribal singi constitutional right pigadoriba dugi hill area committee HAC nasu recommend toraba Manipur Hill Area Autonomous District Council Bill 2020 wal Assembly mifam the table tawgadabani haina sangsilakpa khongjang singi saruk ama oina all tribal student union Manipur atsumgi Taurang Makhada Manipur gi tribal kun singda ngasi tuan ba khongjang sing sangsinkre
Asumna Thadorapa Sirol Amana Hill Area Committee na recommend Tokiba Manipur Hill Area Autonomous District Council Bill 2021 Assembly Session the Lengana Putoki Babu Kana Yaning the Phongdorak Pagaloina Bill asi table Todun Egg Wena Sanahangada Haina demand Tauri. Asumna Assembly Session the table Todabigi Mayok the Punkun Marigi Ban Kaukibaga Lunana Makal Kayagi Kongzang Sangsinduna Lakli Hedi. Asumgi Kongzang Sawaliba Travel Khul Singh Ansam KSO Asumgi Federating Unit Sing Loinana Travel Student Organization Sing Bill asi Putona Batungan Tungan Bakongzang Sangsin Bada Asumna Apian Bamadi Tagat Fundurakli Loinana Issue Sigi Matana Manipurgi Governor na Yang Sangduna Akanaba Session Ama Koviduna Bill asi Putoktuna Ek Onana Batabak Lokat Pinabasu Governor Gi Punging Sing Shilakli Hain Supali Lushilakpoina Atopa States gi wang Topa Pau Kranamu Kapnabada Lanskar gi Commander Yauna Militant Ani Sere have a Paumus of Fangli Jammu and Kashmir gi Pulwama District Tokiba Security Force in Nomai Kapna Bigi Taudu Amada Laskar E Toybigi Commander Ama Yauna Militant Ani Sikre Hana Police Nangasi Fungdokre Police official Amana Fungdok Bigi Matung in a Nomai Kapna Bigi Taudu Odungarang Pulwama District ki Pempore area Tokibani Mana Haiki, Akaknaba Pau Pangbadigi, Pempore area, Nang security force in operations at Leinade, militants in the Nomai Capsula Kibani, Highness Pau, Shinamakatana Pali, Atopalevactiva Pau, Mana Selfie Leinade Lok the Taduna Sire, Medapadeski, Damha District Labor, Rani Dugabati, Wildlife Sanctuary the selfie Leinade say Kungamangarom Suraba Muema, Aruba Lok Amadata Sinduna Sikre Haina, Police na Fungdokre. The Mohagi Additional Superintendent of Police Siva Kumar Singana Fungdokigi Matung in a Lake Hidraba Muedugi Maming Tribedi Kawi, Zabalpur Dagini, Tribedi Ngarang Sanctuary, Adugi Viewing Point Amagi Wall Kakatlaga selfie Leinade. Pizza maga Yankairum Luba Lok Amada Sinkibani Hanasu, Magna Fungdori Atopapa Manamu Kashmir, non local Ani Kaptun Halamle, Jammu and Kashmir, Srinagar, Sum Pulwama District militants in non local Ani, no Mena Kaptun Halamle, Hina Police Nangasi Fungdokre. Police officer Amana Haki, Naranumida Waramda, Srinagar Gi, area the Liba, Park Amagi Mamang the militants in non local. Tegur ama nongmaina kaplam badigi kutakta sikhi laikhidraba miyu edugi maming Arvind Kumar Sakawi Bihar gi Mangska area dagi ni haina sumangna fungdorakli official duna haiki Pulwama da sungarang militant singna Sangir Ahmad Kauba usubagi thabak tawba na local ama nongmaina kaplam khibani haina supali Makasa Tarapoina Topa Pawama India Masasing Sanglak Laga Lon Yada Bamonda Nga Paba Tingna Sri Lanka gi Ngami Singna Khongzang Sangsinkre Sri Lanka gi Isingi Saruk Sing the India Masa Ngami Singna Lon Yada Bamonda Sangshilak Laga Nga Paba Tingna Batabak Paikat Lu Haiduna Sri Lanka gi Ngami Singna Leba Asigi Awang Tang Masaruk Leba Samudra gi Saruk Singda Hi Tuongduna Wakat Khongzang Ama Sangsinkre Haidi Sri Lanka gi Nebina Numit Karagi Mamang India Masa Ngami Kungo Humdoi Nga Pabra Sizinaba Long Aniga Loinana Kalambodigi kilometer Sahunga Mart Furom Lapa Awang Tangma Province ki Point Pedro area da Lon Yada Bamonda Nga Parambagi Pakraba Matunda Sri Lanka gi Ngami Singna Khongzang Sangsin Mahorokibani Aikhoigi Ngami Singkalu Haina Thaba Amuba Piral Sing Paiduna Nga Pabra Sizinabi Hisa Kaya Leba Sigi Awang Nungpok Thangba Reason Molai Tibudigi Awang Thangba Reason the Liba Point Pedro Fauba Khongzang Sangsin Kibani Hainasu Pau Shinasu Makatana Fundurakli Lushilak Point Topa Pau Mana Angang Sing the Vaccine Kapagi Warep Scientific Weba Mawong the Lep Kadavani Hyper Palmas of Fongli COVID Task Force Kilusingba BK Paul Nangasi Fungdo Kibada Gorbamena Angang Amasum in Kalakpa Nahasing the Vaccine Kapagi Warep Basi Gorbamena Scientific Weba Maram Kayada Yumpam Waraga Warep Logodavani Haina Fungdo Kre Gorbamena Coronavirus Pandemic Mayokta Paikaliba Taurang Sing the Marueva Taudang Laurak Liba Paul Nahai Kibada Infection gi masing hantarabasu ani subu web ti leiri maramaduna leibakyan ani subu web tagi hena sathiba phibam ama mayoknari Hauzik vaccine ahum haibadi
Covaxin, Covaxin, Amazon Sputnik 5 leba asida seasonary. Masi say taragani pangi matakta leba musing the kapani, Makoy the dose, Anigi over vaccine sing kaplipani. Zydus, Kedilagi, indigenous, Oina Putokpa, needle free COVID-19 vaccine. Zycop DSC ahanbo in India say taragani to the taragani pan pop gimanunda labising the kapani. Masida emergency use authorization fungrabani hansu panki. Zydus Kedilagi vaccine vaccine program da Yahona Nabagidama process satari. Madugi training di hanana pangtoklabani panki. Nakalamaromda ngasi leba sida COVID-19 ge anoba infection lising taraga mariga samaga nifuga taruk thengna kibaga loinana Tha tarit ki manung da India da khwaidagi nemba sangna COVID infection thengna khi haina paus na makhatana phongdorag liduga haujiko inati paus matang sa lusinjarage pathoksa gi bida soi gi plan ki bi yors myam ngak phigani matam gi maru be i paus myam da leptan update pi jarake haina su channel asigi mekeri gi myam na thamjari and thank you.